ꯌꯥꯔꯦꯕ Noi tasogus room television bose asyadre bose television se ai talleba ai ngamoiba kari ngamui bu sikido machine anyang 지금 사부님 이방이 맞자 이방이 맞자 henga nangbu lairik leiti haidai ne tachau ngasi leine oh ai nisi piwa haibadi leiti na haiba aduga angang haidikina dum tauba adu tadi 생강씨가 뒷나는 할아버지 너한테 깨끗하게 하이그래 뭐야 마음을 내비두슈 잡아 굴리 잡아 뭐가 뒷나는 할아버지 뭐가 뒷나는 할아버지 너한테 잡아 깨끗하게 하이그래 यारकदी मखोइसे खने रिहेबिलिटेसन गुमा थमनब सिनमिनसे ना वीडियो दम तले वीडियो रिकॉर्डिंग तोगिनो ima akhoi ta jau lae kari ngamui bu sikido machine anyang imong manungda natana khunai asida chaithia kaya pirure he pukning nangdi marupne yakna masunang asun masunang thongna sunangne nangi achetpa phirepta oithokdaba ngamloidaba kari lei ngasidi pukning nangna lepa achumba lambi urakle ma nanao tachau nanggi ayakpa laisingna piningiba paujel ngasidi henna mayak senglakle ngasidi achumba lambi urakle